ama maina tumna chakhibaga loinana thodo aduda lupa lakh humfurom gi malchang sing tangoi onkhrai maina tumna chakraba yum adu yaripok haitrok pokpidagi hauzikna yaripok tulihal da leiba MD Ibochou apokpa MD Hassani kauba mioi amagini hairi International River Zega Mari Lainana ngarang All Loktak Lake Area Fishermen Union Manipur Alafumna mapungoiba thaudang lauduna Nambul Turel gi Loktak Patta itinfam oiriba Loktak ki mafam sing amasung Nambul Turel Maril sengdokre Akoibagi saktam kaihandana thamduna mioibaga mausaga naksinaba mari thamnaba amade lamlaki sa uchek sing ngak senduna thamnabagi wakhalonda ngarang Environmental Force on Grassroots Level na Ukhrul District Working Journalist Association ga kusamnaduna Ukhrul District ki Lamtak Village sa bird watching gi thoram pangthokrai Malem gi oina honglakliba aing asagi fiba masida malem masida su tapna sabagi chang hengalakpadagi matam kharagi matungda thaknaba yauna nungtigi punsida sizinnagadaba isingi awawa mayok narakpa yabagi mipaiba leire Sathiraba coronavirus na thokhanba COVID-19 na maram oiduna malem gi tungan ba lebak singda sikhiba migi maseng ngasi ayu fawbada lising mangaga chanipan ka kunthra humdoi yokrai amaromda coronavirus positive oiba migi masing leptan hengalatuna ngasi fawbada lakhama lising yankhai taruka chahumga marifu tara taruk sukhre aduga miyoi lising humfudra humdoi ga chamapan ga humfunipana laina asidagi fagalaktuna mahusagi punsida hingba ngamkhrai India gi oina tamthiraba coronavirus na miyoi ani sian khibaga loinana COVID-19 positive oiba masing ngasi fawbada chamaga ani sukrai hauji fawbada laina asidagi fagat-khiba migi masing mari oiri Pakistan ki Islamabad ta pangthokadariba South Asian Association for Regional Cooperation ki kunshuba mifamda member leiba ama oiba India ki Prime Minister Narendra Modi na ngasi video conferencing ki kuthangda saruk yagadori khongthang asi COVID-19 ki matangda lokhalakpa section thorang ki saruk ama oina miyam tinba thoram sing hanthanabani hairi